Akashvani Imphal Ksh.Chitrabhanu na pau pazari ahan bada maru oiba pau Mukhyamantri Nongthombam Biren hairi awang nongpok lamdam asi matam amada lahlobugi samasya na thallaba lamdam ama oina miyamna lawnorami adubu hawjikti wakhol adu tamna mami shamkhre Lau Shingu Mantri Thongam Bisojin hairi Lau Singu Kamari Lenaba Scheme Sing Lomi Singda Fanganbaga Lolena Makoida Ningtina Training Piba Tangai Fade Amashung Gujarat Vidhan Sabha Mikal Gani Shuba Tanka Kimirep Pisin Begi Matam Ngashiloi Ragani Mukhyamantri Nongthombam Biren hairi awang nongpok lamdam asi matam amada lalhobagi samasya na thallaba lamdam ama oina miyamna lawnorami adubu hawjikti wakolon adu tapna mami shamkhre Imphal gi ahanba Manipuri Rifles ke banquet hall da pangthokpa tongan ba lalalup singi miyoi 13 sarkar da khulai thadoktuna changjakhibagi tharomda wafam asi Mukhyamantri na phungdokhibani Mukhyamantri Nongthombam Biren da khulai thadoktuna changjakhiba lalobu sing adugi manungda KCP PWG ki miyoi taratare UNLF ki miyoi mari Pripa ki miyoi taru KYKL ki ahum amasung Pripa VC ki miyoi ama yauri lalobu sing aduna loinerakiba kulai sing adugi manungda M16 rifle ama M4 carbine ama lethal gun ama single barrel rifle ama .32 pistol taret .22 ki pistol ahum 12mm bore pistol ama maru manga lethal cell ahum amasung IED ama yauri Mukhyamantri na hai tongan ba maram kharadagi yum thadokna Chaluraba Singh Mahusagi Ichelda amuk halakpa asi taramna OE amasung yamna thagatningai ni awang nongpok lamdam asi matam amada di lalhobagi samasya singna santi raksagi fibam yamna suksilure adubu Kendrada Pradhan Mantri Narendra Modi amasung Griha Mantri Amit Shah gi lamjing makhada anoba thausil thorang kaya paikhatuna rajnitik oiba ahongba kaya lakpadagi hawjikti singthaninga oina fibam phagalakle Lau Shingu Mantri Thongam Bisojin hairi Lau Singu Gamari Lenaba Scheme Sing Lomi Singda Phanganbaga Lolena Makoida Ningthina Training Piba Tangai Fade Imphal gi konumu mangda leiba iboyama sumang lila sanglen dangarang pangthokkiba rajya ki krishi mela lisingani kunithoi da wangang bada Shri Bisojin hai Lau Singu thabak thorum singda awanba ama puraknaba rajya gi Lau Singu bibhagna akanba thabak lakhatli Lau Singi Thabak Thorum Singda ahongba laknabuki damak Pradhan Mantri Narendra Modi gi wahi ahum reform perform amasung transform haiba wakolon adu ningthina induna lawmi sina thabak tawrabadi makoi ki tanatna leba shibu ahongba ama lakpada achawa mateng oigani mahangna hai lawmi sina chemical fertilizer ka hena sinabana lebak le hawmangak nabagi maram ama oirakli masigi mathakta Thoning da balai tina kaya thorong nabagi maram amashu oiribani masik thingnabagi damak lawusung gi thabak thorumda ahongba ama plaknabagi damak ekhoin punna honaminabagi tangai fadabal lei lamu singda ithei lokhung ningthina pinenaba sarkan honari masina labu singda chihi chupa tongan ba mahimarong thaba yabagi khudong chaba phangan bangam lagani masina sem ilondasu achoba ahongba ama laklagani Thoromda da wangang bada Tourism Corporation of Manipur ki chairman Karam Sam MLN hai lawmi singi sel thungi fivam fakalapatata lamda masi chakhat pangamgani masigi damak lawmi sina law singu gamari lenaba tongan mathabak thorom sing yauna atei thabak singda mai onsilabadi thabak fangdabagi samasya ningthina kuhan bangamgani Manipur se 70-80% de farmer na adi masing yamba lamdam ne aduna farmer sing sige sel thungi phibam pagalakba kanda Manipur gi economy sel thungi phibam sip agat kadoribani ingol sangbal koiba adagi law sing uba nga yoba UN loiba khotba asi tawrakanda masada afawe habit ama su form togani aduga income su generate togani adagi sarkar gi job phangdre haidana atop tongan be hiramda sakkada badagi su kohangani None Battalion Assam Rifles Sindina Liam Lang Bigi came among around None Zilagi, guiding Zang village the Pangtokre, came at the Punamio Jenny Hembeda Liam the Lanki, Amadi Dalang Taxing Liam the Piki, Tabi Riba Pawasi, Akashvani Imphal the Guinea.
Gujarat Vidhan Sabha Mikhal gi Anishuba Tangka ki Mirep Chepisin Bagi Matam ngasi loiragani Tangka asida Vidhan Sabha Kendra Mafudra Hundoida Matang Tagi Mangada Vot Hadanagani Ekoi gi Pawmin Hai Ahan Bat Tangka da Mirep Oigadaba Singi Mingasi Kanglagani Tangka asigi Mikhal Matang Tagi Amada Pangtokani Masigi Dama Mirep Chamapa Mafudra Mapana Lamba Tongnogadori Tangka asida Punna Vidhan Sabha Kendra Marpu Mapanda Mikhal Pangtokani Mara asida BJP na Mukhoi gi Mirep Ahungi Mingarang Loktokre Dal asina hojik fawada Vidhan Sabha Kendra Chama Marfumathoida Mirep Thagatli Dal asina Baroda Jilagi Manjalpur sit kaktak natana atei sit pumnamukta makhoigi Mirep Singh Thagatli Ahmedabad ta pangthokpa Mikhal gi rally amada wangangbada BJP Lusingba amasung Griha Mantri Amit Shah na hai Gujarat ke hojik Mukhyamantri oirba Bhupendra Patel na mathangi Mukhyamantri adumak oiraba yabagi phibamda leire Pradhanmantri Narendra Modi na Indonesia gi Bali da pangthokkiba G20 mifam yauraba matungda New Delhi da halakre Indonesia Sarkar amasung miyam amadi Rashtrapati Joko Widodo na Pradhanmantri Narendra Modi da ulakpa miyok michan phajabagi damakta mahangna thagatpa phongdokhi Pradhanmantri na leba ki luchingbu kyaga wali sanaduna Bharat na lawriba thodang matangda pawdongki G20 loisinbagi thoramda Bharat ta G20 ki presidency khusinnaki Barana G20 ki presidency asi mathang thagi amadagi pairagani ngasi phongba pauche singi maru oiba paugi dama hauzik Maibam Dwijamani lere Dwijamani Ksh.Chitrabhanu Lalhulu mangagi kadar kuntra mathwai khulai thadokuna sarkar da sangjakhiba Paumi Singda State Journalist Award Lanthokiba madi Scheduled Tribe Demand Committee Manipurna makhoi gi dabi taksinduna khongjang sangsin khibagi pauna Manipur da ngasi phongba pauche singi maru oiba pawaina phongnari Lalhuba kuntra matwai surrender tawkhre atei su tawraknaba Chief Minister Nongthomam Biren na hairi haiba paw Morning Bell da ahan ba headline tawduna phongli Nupi kadar mari yauna Lalhuba kuntra matwai khulai thadoktuna sangsakhre haiba paw Imphal Free Press da ahan ba headline tawri Lalhulu mangagi kadar kuntra matwai khulai ge konana surrender tawkhre Constitution gi wangmada thabak tawbasing sarkar na compromise tawroi haiba Chief Minister gi wafam Naharol gi thawtangda ahan ba headline tawri Pawasi Sangai Express English amasung Manipuri edition animakdasu ahan ba headline tawduna phongli Lalhulu mangagi kadar kuntra mathoi government na taramna okre haiba paw poknakphamda ahan ba headline tawri Lalhuba Singha wari sananaba thonglauna hangduna lei haiba Chief Minister Nongthomam Biren gi wafam People's Chronicle da ahan ba headline tawri Khulai paiba Lalhuba khara leibana afaspa pulap lauthokpa yadabani haiba Chief Minister Biren gi wafam huyelan pawda anisuba headline tawri Lalhulu mangagi kadar kuntra mathoi khulai thadoktuna Manipur leingak ta sangsarakre CM na taramna okre haiba paw Isel Express da anisuba headline tawri Pawasi Manipur Mail da su ahan ba headline tawduna phongli Lalhulu mangagi kadar kuntra mathoi leingak ta surrender tawkhre BJP leingak na compromise tawroi haiba Chief Minister gi wafam ireibak da anisuba headline tawri Khulai paiba lup mangagi kadar kuntra mathoi khulai thadoktuna sangsakhre maram sadaba demand singdi leingak na sungpi pi bangamloi haiba Chief Minister gi wafam sana leibak da anisuba headline tawri Paumi Singna daita laiba paw phonggadabani haiba IPR Minister Dr. Sapam Rajan gi wafam Sangai Express English da anisub headline tawri Journalist Singna Freedom of Expression bu lana season naroidabani haiba Ranjan Prakash Desai na phongdokiba wafam huyelan pawda ahan ba headline tawduna phongli Leibak phagaranaba media housing gi mapangal kankhat hanba tangai phadi haiba Works Mantri Govindas Konthojam gi wafam ireibak da ahan ba headline tawri Sana leibak ki taret yauna paumi nipan da State Journalist Award lanthokre leibak ama semada mating leiba media mathau tai haiba Works Mantri Govindas Konthojam gi wafam sana leibak da headline tawri State Journalist Awards 2022 lanthokre haiba paw Manipur Mail da anisub headline tawri SD demand da MLA sing unari Delhi yokre haiba paw Sangai Express Manipuri gi ahan balamai da phongli pawasi atei pawse singi ahan balamai da suphngnari Senapati District Headquarters da Northeast Small Finance Bank Limited ki branch sangtokre haiba paw Senapati da phongba Hills Hornbill Express da ahan ba headline tawri Tara-taret Super State Level Orange Festival pangthoknabagi matang da Mini Secretariat da mifam pangthokre haiba paw Tamenglong da phongba Ganpyu Mel da anisuba headline tawri Pawasi Tamenglong Times tana ahan ba headline tawduna phongli National Press Day pangthokre haiba paw pawsi asida anisuba headline tawri Chitrabhanu Ksh.Chitrabhanu Dwijamani aroiba da maroiba paw amuk hanna
मुख्यमंत्री नोंथोंबम बिरेन हाइरी अवानोपो लमदम असी मतम अमदा लालहौबगी समस्या न थल्लबा लमदम अम ओइना मियामना लौनरमी अदुबु हौजुक्ति वाखलुन अदु तमना तमना ममी सामख्रे लौ सिंगु मंत्री थोंगाम बिसोजिन हाइरी लौ सिंगु गमरी लेनाबा स्कीम सिंग लौमी सिंगदा फंगानबगा लुनेना मकोइदे निंथिना ट्रेनिंग पीबा तंगाई फदे अमसुंग गुजरात विधानसभा मिखलगी अनिसुबा तांगा की मेरेप से पिसनबगी मतम ngasi loiragani पाउ लेजरे